ꯊꯧꯕꯥꯜ ꯅꯤꯡꯒꯣꯝꯕꯝ ꯎꯊꯥ ꯂꯥꯏꯔꯛꯇ ꯌꯥꯝꯅ ꯍꯣꯡꯅ ꯍꯥꯎꯕ ꯍꯣꯇꯦꯜ ꯑꯃꯁꯨ ꯂꯩꯔꯦ ꯍꯅꯨꯃꯥꯟ ꯍꯣꯇꯦꯜ ꯊꯧꯕꯥꯜ ꯕꯖꯥꯔꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯑꯅꯤ ꯑꯗꯨꯒ ꯅꯤꯡꯒꯣꯝꯕꯝ ꯌꯧꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯎꯊꯥ ꯂꯥꯏꯔꯛꯇꯨ ꯁꯤꯗ ꯍꯥꯏꯗꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯗ ꯎꯊꯥ ꯂꯝꯄꯥꯛ ꯂꯩꯗꯣꯔꯦ ꯎꯊꯥ ꯂꯝꯄꯥꯛꯇꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯤꯗꯩꯁꯤꯗ ꯆꯪꯗꯣꯏꯕ ꯍꯅꯨꯃꯥꯟ ꯍꯣꯇꯦꯜꯗꯅ ꯍꯣꯇꯦꯜꯁꯤꯗ ꯐꯪꯉꯤꯁꯦ ꯍꯋꯥꯏ ꯃꯄꯥꯛ ꯍꯧꯅꯅꯕꯁꯦ ꯂꯩꯔꯦ ꯆꯅꯥ ꯄꯀꯧꯔꯥ ꯉꯁꯤꯒꯤꯗꯤ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯆꯧ ꯂꯩꯔꯦ ꯃꯦꯀꯣꯔꯅꯤ ꯌꯥꯎ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯤꯅ ꯂꯐꯨ ꯁꯤꯡꯖꯨ ꯑꯣꯏꯗꯣꯏꯔꯥ ꯂꯐꯨ ꯁꯤꯡꯖꯨ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯐꯪꯉꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯈꯤꯕꯩ ꯈꯔꯁꯨ ꯂꯣꯏꯈꯤꯕꯩꯅꯦꯕ ꯃꯄꯥꯛ ꯑꯍꯧꯕꯁꯦ ꯂꯩꯔꯦ ꯍꯧꯕꯤꯔꯤ ꯀꯟꯅ ꯃꯄꯥꯛ ꯅꯠꯇꯕꯁꯨ ꯐꯪꯕ ꯅꯠꯇ꯭ꯔꯣ ꯐꯪꯉꯤ ꯍꯣꯇꯦꯜ ꯐꯝꯕꯤꯔꯤꯁꯦ ꯀꯩꯅꯣꯅꯦꯕ ꯃꯌꯥꯝꯅ ꯁꯛꯁꯤ ꯎꯕꯗꯗꯤ ꯈꯪꯉꯔꯣꯏꯕ ꯃꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯁꯔꯒ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤ ꯃꯌꯥꯝꯅ ꯁꯨꯔ ꯃꯪꯒꯣꯜ ꯍꯥꯏꯅꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯆꯟꯅꯨꯄꯤꯅꯦ ꯅꯤꯡꯒꯣꯝꯕꯝꯗ ꯄꯥꯟꯕ ꯃꯥꯒꯤ ꯍꯣꯇꯦꯜꯅꯤ ꯃꯤꯡ ꯏꯇꯩ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯃꯤꯡ ꯏꯁꯥꯒꯤ ꯄ꯭ꯔꯦꯃꯦꯁꯣꯔꯤ ꯂꯩꯈꯤꯗꯕ ꯏꯌꯥꯝꯕꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯍꯧꯔꯤꯕ ꯏꯆꯟꯅꯨꯄꯤꯁꯤꯡꯁꯦ ꯃꯣꯏꯁꯨ ꯇꯦꯂꯦꯟ ꯂꯣꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯦꯂꯦꯟ ꯑꯗꯨꯝ ꯇꯧꯁꯦ ꯕꯣꯔꯥ ꯍꯧꯅ ꯑꯗꯣ ꯃꯣꯝꯕꯤ ꯃꯈꯣꯟ ꯁꯥꯔꯒ ꯑꯆꯥ ꯑꯊꯛꯁꯤꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯑꯃ ꯇꯧꯖꯔꯛꯀꯦ ꯌꯥꯏ ꯉꯁꯤ ꯑꯩꯅ ꯃꯣꯝꯕꯤ ꯑꯩꯅ ꯍꯧꯔꯤꯕ ꯍꯋꯥꯏ ꯃꯄꯥꯛ ꯑꯗꯒꯤ ꯆꯅꯥ ꯁꯤꯡꯖꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯕ ꯂꯥꯛꯄꯤꯌꯨꯀꯣ ꯅꯤꯡꯒꯣꯝꯕꯝ ꯎꯊꯥ ꯂꯩꯔꯛꯇ ꯑꯗꯣ ꯍꯅꯨꯃꯥꯟ ꯍꯣꯇꯦꯜ ꯍꯥꯏꯔꯒ ꯈꯪꯅꯕꯅꯤꯀꯣ ꯑꯩꯒꯤꯁꯦ 이마 싸우거든요. 이마 이 짝 라만기드나 사나람바데기 뿌락뿌락 찔레이니마. 아두가 싹시 로람다비 원이다. 이마기 아이마 난기 통나 마꼭 저위다고 이마기 아이마 이마 뿌락뿌락 통라기 넌옥 산나랑간 웃고 이마 안간가 스나 떠오르기 이마 ꯊꯥꯖꯗꯕ ꯃꯐꯝꯗ ꯉꯥ ꯂꯩ ꯍꯥꯏꯕꯗꯨꯅꯦ ꯏꯇꯩꯃ ꯍꯧꯖꯤꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯌꯥꯝꯕ ꯁꯨꯔ ꯃꯪꯒꯣꯜꯒꯤ ꯃꯆꯟꯅꯨꯄꯤꯁꯦ ꯃꯥꯏ ꯃꯈꯜ ꯇꯦꯂꯦꯟ ꯍꯩꯌꯦꯕꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯤꯃꯤꯀ꯭ꯔꯤ ꯑꯥꯔꯇꯤꯁꯁꯨ ꯑꯣꯏꯕꯅꯦ ꯍꯣꯇꯦꯜꯁꯨ ꯐꯝꯃꯦ ꯑꯗꯣ ꯑꯃꯇꯪꯒ ꯇꯧꯈꯤꯁꯦ ꯏꯇꯩꯃ ꯀꯅꯥꯒꯤ ꯇꯧꯁꯤꯒꯦ ꯑꯕꯣ ꯄꯤꯁꯛ ꯁꯥꯔꯒꯦꯀꯣ ꯑꯩ ꯃꯥꯏ ꯄꯦꯃ ꯑꯩꯅ ꯍꯧꯔꯤꯕ ꯍꯋꯥꯏ ꯕꯣꯔꯥꯁꯦ ꯂꯩꯔꯤꯕ ꯅꯍꯥꯔꯣꯜ ꯃꯌꯥꯝꯁꯦ ꯆꯥꯕ ꯂꯥꯛꯄꯤꯌꯨꯀꯣ ꯅꯤꯡꯉꯝ ꯍꯧꯔꯣꯏ ꯑꯕꯣ ꯄꯤꯁꯛꯅꯅꯦ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯈꯪꯗꯦ ꯄ꯭ꯔꯞ ꯂꯥꯛꯎ Thank you ꯕꯣꯔꯥ ꯃꯄꯥꯛ ꯂꯩꯔꯦ ꯁꯤꯅ ꯍꯥꯐ ꯕꯣꯏꯜ ꯃꯩꯁꯤ ꯃꯨꯠꯈꯤꯕ ꯇꯟꯖꯥꯁꯤꯗ ꯊꯥꯎ ꯁꯥ ꯂꯣꯏꯔꯀꯥꯟꯁꯤꯗ ꯁꯤꯅ ꯍꯧꯅꯅꯕꯒꯤ